ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯃꯐꯝ ꯈꯪꯗ꯭ꯔꯕꯗꯤ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯂꯝꯗꯦꯡ ꯃꯈꯥ ꯂꯩꯀꯥꯏ ꯋꯤꯃꯦꯟꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜ ꯀꯥꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯕꯨ ꯀꯤꯗꯅꯦꯄꯤꯡ ꯇꯧꯈꯤ ꯍꯥꯏꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕꯤ ꯊꯥꯡꯖꯝ ꯖꯃꯨꯅꯥ ꯗꯦꯕꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯂꯝꯗꯦꯡ ꯆꯤꯡ ꯑꯦꯔꯤꯌꯥꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗꯤ ꯃꯤꯗꯤꯌꯥꯁꯤꯡꯗ ꯄꯥꯎ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯄꯥꯎ ꯁꯟꯗꯣꯛꯄꯤꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯉꯁꯤ ꯇꯥꯡ 24 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯦ ꯉꯔꯥꯡ ꯇꯥꯡ 22 ꯊꯥ 9 2025 ꯏꯪꯗ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯄꯤꯡ ꯇꯧꯈꯤ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯝꯗꯦꯡ ꯃꯈꯥ ꯂꯩꯀꯥꯏ ꯋꯤꯃꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ, ꯃꯗꯨꯗꯤ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯄꯤꯡ ꯇꯧꯈꯤ ꯍꯥꯏꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯂꯝꯗꯦꯡ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯟꯕꯤꯔꯛꯄ ꯑꯗꯨ ꯂꯝꯗꯦꯡ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ, ꯄꯥꯎꯊꯣꯛꯄꯤꯒꯅꯨ ꯈꯪꯍꯟꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯑꯁꯦꯡꯕ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯖꯔꯤ꯫